ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥꯗꯤ ꯇꯧꯕ ꯑꯗꯨꯒ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯍꯥꯏꯅ ꯅꯉꯣꯟꯗ ꯐꯥꯎꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯥꯏꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯆꯥꯡꯌꯦꯡꯕꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏ ꯈꯪꯏ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯤ ꯑꯃꯗꯤ ꯄꯤꯅꯕꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯄꯥꯝꯃꯤ꯫ ꯅꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯪꯅ ꯎꯕ ꯐꯪꯕꯗ ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯨ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯑꯩ ꯄ꯭ꯔꯥꯔꯊꯅꯥꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯩ, ꯅꯈꯣꯏꯁꯨ ꯇꯧꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥꯗꯤ ꯐꯪꯒꯅꯤ, ꯃꯗꯨ ꯀꯔꯤꯅꯁꯨ ꯊꯤꯡꯖꯤꯜꯂꯣꯏ ꯍꯥꯏꯅ ꯈꯪꯕꯗꯨ ꯄꯥꯝꯖꯩ꯫ ꯑꯩꯈꯣꯏꯒ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤꯗ ꯄ꯭ꯔꯥꯔꯊꯅꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯒ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯗ ꯍꯪꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯍꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯄ꯭ꯔꯥꯔꯊꯅꯥꯁꯤ ꯂꯨꯁꯨ ꯂꯨꯔꯣꯏꯗꯕꯅꯤ, ꯑꯩꯈꯣꯏꯗ ꯋꯥꯕ ꯂꯨꯕ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯑꯌꯨꯛꯇ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯃꯇꯝ ꯂꯩ, ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯁ꯭ꯋꯔ ꯍꯣꯟꯕꯒꯨꯝ ꯑꯣꯏꯍꯟꯕꯗꯨ ꯄꯥꯝꯖꯩ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯍꯥꯛ ꯏꯁ꯭ꯋꯔꯗ ꯉꯥꯖꯕꯗꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯁꯩꯇꯥꯟꯅꯗꯤ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯍꯟꯗꯅꯕ ꯃꯍꯥꯛꯅ ꯉꯝꯕ ꯃꯈꯩ ꯇꯧꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯦ ꯇꯧꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯇꯩ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯃꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯅꯣꯠꯄꯦꯗ ꯑꯃ ꯄꯥꯏ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯏꯁꯤꯟꯒꯅꯤ, ꯑꯗꯨꯒ ꯈꯨꯗꯛꯇ ꯇꯧꯒꯅꯤ꯫ ꯁꯩꯇꯥꯟꯅꯁꯨ ꯑꯩꯈꯣꯏꯕꯨ ꯑꯀꯥꯏꯕ ꯄꯤꯕ ꯄꯨꯝꯅꯃꯛ ꯍꯟꯊꯍꯟꯕ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯕꯗ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯥꯎꯈꯠꯀꯗꯕꯅꯤ꯫ ꯄ꯭ꯔꯥꯔꯊꯅꯥꯁꯤꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯊꯥ ꯁꯥꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯇꯣꯛꯏ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯃꯇꯥꯡꯗ ꯈꯔ ꯇꯥꯛꯆꯗꯨꯅ ꯃꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯩ ꯍꯧꯒꯠꯍꯟꯁꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯌꯥꯕꯤꯕ꯭ꯔꯣ? ꯑꯍꯥꯟꯕꯗ ꯊꯤꯡꯖꯤꯜꯂꯤꯕ ꯑꯁꯤ ꯑꯩ ꯈꯨꯗꯝ ꯄꯤꯕ ꯄꯥꯝꯖꯩ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏ ꯑꯗꯨ ꯍꯥꯞꯄꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗ ꯄꯤꯛꯆꯔ ꯑꯃ ꯄꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯇꯥꯕꯤ, ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯌꯧꯔꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯑꯊꯤꯡꯕ ꯑꯃ ꯂꯩꯔꯕꯗꯤ ꯃꯁꯤ ꯂꯩꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯝꯕꯤ ꯊꯤꯡꯉꯦ ꯍꯥꯏꯅ ꯊꯥꯔꯝꯕ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅꯁꯨ ꯃꯗꯨ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯞꯇꯥ ꯆꯨꯞꯄ ꯊꯥꯗꯨꯅ ꯊꯝꯕꯤꯔꯝꯒꯅꯤ, ꯏꯁ꯭ꯋꯔꯒꯤ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯩꯊꯔꯛꯅꯕꯒꯤꯗꯃꯛ꯫ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯖꯤꯟꯗꯅ ꯂꯣꯏꯅ ꯍꯥꯡꯗꯣꯛꯄꯗꯨ ꯄꯥꯝꯃꯤ꯫ ꯄ꯭ꯔꯥꯔꯊꯅꯥꯕꯨ ꯑꯍꯥꯟꯕꯗ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯑꯁꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯕ ꯑꯁꯤꯅꯤ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯅꯗꯤ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯌꯥꯔꯣꯏ, ꯍꯪꯗꯕ ꯑꯃ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯔꯣꯏ, ꯑꯗꯨꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯊꯥꯖꯕꯗ ꯇꯧꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯗ ꯉꯥꯖꯕꯅꯤ꯫ ꯖꯤꯁꯨꯅ ꯒꯦꯠꯁꯦꯃꯅꯤꯒꯤ ꯂꯩꯕꯥꯛ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯕ ꯃꯇꯝꯗ ꯖꯣꯍꯥꯟꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯊꯝꯕꯤꯔꯝꯃꯤ꯫ ꯖꯣꯍꯥꯟ 13:da ꯃꯍꯥꯛꯅ ꯍꯥꯏ, ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯊꯅꯝꯃꯤ, ꯑꯩꯒꯤ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤ꯫ ꯏꯪꯊꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯃꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯌꯥꯎꯗꯦ, ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯪꯊꯅ ꯂꯩꯒꯦ, ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯊꯟꯇ ꯍꯦꯛꯇ ꯂꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯏꯪꯊꯕꯒꯤꯗꯃꯛ ꯅꯍꯥꯛ ꯄ꯭ꯔꯥꯔꯊꯅꯥ
ꯇꯧꯕ ꯌꯥꯔꯣꯏ, ꯃꯁꯤ ꯑꯩꯉꯣꯟꯗ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯏ ꯑꯗꯨꯒ ꯃꯁꯤ ꯇꯥꯟꯅꯕ ꯇꯥꯏ꯫ ꯃꯁꯤ ꯊꯝꯅꯕꯒꯤꯗꯃꯛ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯇꯧꯕ ꯇꯥꯏ ꯑꯗꯨꯒ ꯏꯪꯊꯅ ꯂꯩꯌꯨ ꯍꯥꯏꯅ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯏꯪꯊꯅ ꯂꯩꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯃꯥꯡꯍꯟꯕ ꯑꯁꯤ ꯄꯨꯟꯁꯤꯟꯗꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯖꯣꯍꯥꯟꯒꯤ ꯄꯟꯗꯨꯞ 4ꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯗ ꯈꯔꯈꯛꯇꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ 7ꯂꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯈꯣꯏꯅ ꯑꯃꯍꯦꯛꯇ ꯍꯪꯖꯧ ꯑꯩꯅ ꯄꯤꯕꯤꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯗ ꯅꯈꯣꯏꯅ ꯑꯃꯍꯦꯛꯇ ꯍꯪꯖꯧ ꯑꯩꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯩꯅ ꯆꯍꯤ ꯑꯃꯗ 3-4ꯔꯛ ꯄ꯭ꯔꯥꯔꯊꯅꯥꯗ ꯍꯦꯟꯅ ꯊꯧꯒꯠꯆꯔꯝꯃꯤ꯫ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩ ꯂꯣꯏꯅꯗꯤ ꯄꯥꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯝꯊꯅꯤꯡꯉꯤ꯫ ꯑꯩꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯒꯤ ꯑꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯑꯗꯨ ꯑꯉꯛꯄ ꯋꯥꯁꯛꯁꯤꯡꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯔꯕꯗꯤ ꯅꯈꯣꯏꯅ ꯅꯤꯅꯤꯡꯕ ꯅꯤꯖꯧ ꯑꯗꯨꯒ ꯃꯗꯨ ꯅꯈꯣꯏꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯁꯤꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯁꯤꯗ ꯇꯟꯊꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯩ, ꯇꯟꯊꯔꯒꯗꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯒꯁꯨ ꯅꯪꯒꯤ ꯀꯣꯛꯇ ꯍꯪꯉꯨ 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 ꯍꯥꯏꯕꯁꯤꯅ ꯍꯧꯅ ꯉꯥꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯅꯪꯅ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯪꯅ ꯍꯪꯗꯦ꯫ ꯍꯪꯉꯨ 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 ꯍꯪꯉꯨ꯫ ꯑꯃꯦꯟ꯫ ꯖꯦꯀꯣꯕꯀꯤ 4:2ꯗ ꯅꯍꯥꯛꯅ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯍꯪꯗꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯗꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯌꯦꯡꯒꯅꯤ꯫ ꯍꯪꯖꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯍꯣꯠꯅꯖꯗꯨꯅ ꯗꯦꯕꯄꯨ ꯍꯣꯡꯍꯟꯅꯕ, ꯏꯆꯥꯁꯤꯡꯕꯨ ꯍꯣꯡꯍꯟꯅꯕ, ꯑꯩ ꯑꯣꯏꯔꯤꯕ ꯐꯤꯚꯝ, ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯣꯛꯊꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯤꯈꯤ, ꯅꯍꯥꯛꯅ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯍꯪꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯗꯨꯗ ꯂꯦꯞꯄ ꯐꯥꯎꯕ ꯋꯥꯈꯤ ꯑꯗꯨꯅ ꯑꯩ ꯍꯪꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗ ꯊꯥꯖꯕ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯀꯔꯝ ꯍꯥꯏꯅ ꯍꯪꯒꯗꯒꯦ ꯍꯥꯏꯅ ꯈꯪꯖꯕ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯧꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯄꯥꯝꯂꯒꯗꯤ ꯃꯥꯅ ꯇꯧꯅꯤꯅ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯗꯤ ꯏꯉꯝꯇ ꯉꯝꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯕ ꯑꯃꯍꯦꯛꯇ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯕꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅ꯫ ꯃꯗꯨ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯄꯨ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯧꯀ꯭ꯔꯤ ꯑꯍꯥꯏꯕꯤ ꯑꯃꯗ ꯐꯝꯂꯒ ꯕꯥꯏꯕꯜ ꯑꯗꯨꯝ ꯄꯥꯒꯅꯤ, ꯅꯣꯝꯅ ꯅꯣꯝꯅ ꯕꯥꯏꯕꯜ ꯄꯥꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯨꯞꯁꯤꯟꯕꯤ꯫ ꯑꯩ ꯀꯔꯤꯅꯣꯃꯇ ꯍꯥꯏꯖꯒꯦ, ꯃꯁꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯇꯣꯞꯄ ꯃꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ꯫ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯉꯥꯡꯊꯣꯛꯄ ꯈꯨꯗꯤꯡꯃꯛ 100% ꯂꯥꯏ ꯐꯠꯇꯕꯅ ꯇꯨꯀꯠꯆꯩ꯫ ꯑꯩꯅ ꯇꯤꯚꯤꯗ ꯂꯩꯕ ꯃꯇꯝꯗ, ꯃꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯕꯨ ꯇꯨꯀꯠꯆꯩ꯫ ꯑꯩꯅ ꯈꯜꯂꯤ ꯃꯤ ꯀꯌꯥꯅ ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤ꯫ ꯄ꯭ꯔꯥꯔꯊꯅꯥꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯤꯅ ꯌꯥꯝꯅ ꯊꯕꯛ ꯇꯧꯏ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅ ꯅꯍꯥꯛꯀꯤ
ꯄ꯭ꯔꯥꯔꯊꯅꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯀꯔꯤ ꯌꯥꯝꯅ ꯐꯥꯎꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯊꯥꯖꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯇꯥꯕꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧ, ꯃꯗꯨꯗꯒꯤꯗꯤ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯥꯎꯒꯦꯔꯥ, ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯔꯥ, ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯑꯩ ꯊꯥꯖꯕꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯝꯕꯤ, ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ꯫ ꯃꯗꯨ ꯍꯧꯖꯤꯛ ꯍꯥꯏꯁꯤꯔꯥ, ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ, ꯃꯁꯤꯃꯒ ꯐꯪꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯄꯥꯝꯖꯩ꯫ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤꯔꯤ, ꯑꯩꯅ ꯍꯪꯒꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤ꯫ ꯌꯣꯍꯥꯟ 13:12ꯗ ꯌꯦꯡꯁꯤ꯫ ꯑꯩꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅꯁꯨ ꯇꯧꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛ ꯃꯍꯥꯛꯅ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯆꯠꯂꯤ, ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯈꯤ, ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛꯇꯤ ꯑꯩ ꯎꯗꯦꯅ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯑꯃꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝꯁꯤꯗꯒꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯑꯐꯕ ꯋꯥ ꯄꯥꯎ ꯌꯧꯍꯟꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯆꯍꯤ 3ꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯌꯧꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 30ꯗ ꯌꯧꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤ꯫ ꯉꯁꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯨ ꯑꯗꯨꯒ ꯃꯗꯨ ꯇꯧ꯫ ꯖꯤꯁꯨꯗꯤ ꯈꯣꯡꯅ ꯅꯨꯃꯤꯠ ꯀꯌꯥ ꯆꯠꯄ ꯇꯥꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤꯕꯅꯤ, ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯐꯥꯎꯕ ꯈꯪꯖꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯒꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩ꯫ ꯑꯃꯨꯛꯇ ꯃꯐꯝ ꯑꯃꯈꯛꯇꯅꯤ ꯃꯍꯥꯛꯅ ꯂꯩꯕ ꯌꯥꯔꯤꯕ ꯑꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯂꯩꯔꯦ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯥꯅꯔꯒ ꯑꯃꯒ ꯑꯃꯒ ꯈꯠꯅꯕ ꯑꯁꯤ ꯇꯣꯛꯀꯗꯕ ꯈꯛꯇꯅꯤ꯫ ꯐꯔꯦ, ꯌꯣꯍꯥꯟ 13:12 ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕꯅꯤ, ꯑꯩꯅ ꯇꯧꯈꯤꯕꯗꯒꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛꯁꯤꯡ ꯇꯧꯒꯅꯤ꯫ ꯄꯗ 19 ꯑꯃꯁꯨꯡ ꯃꯄꯥꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯗ ꯃꯇꯤꯛ ꯃꯉꯥꯜ ꯐꯪꯅꯅꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯤꯖꯕ ꯑꯗꯨ ꯑꯩꯅ ꯇꯧꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯪꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯤꯖꯕ ꯑꯗꯨ ꯑꯩꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯩꯅ ꯄꯟꯅꯤꯡꯕ 1-2ꯒ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ, ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯏ꯫ ꯃꯁꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ? ꯑꯍꯥꯟꯕꯗ, ꯅꯍꯥꯛ ꯏꯁ꯭ꯋꯔꯒ ꯅꯛꯅ ꯆꯠꯃꯤꯟꯅꯔꯕꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯇꯪ ꯅꯍꯥꯛ ꯄꯥꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯂꯩꯔꯕꯗꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯅꯉꯣꯟꯗ ꯂꯩꯔꯕꯗꯤ, ꯅꯍꯥꯛꯅ ꯅꯤꯖꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ꯫ ꯂꯩꯕꯒꯤ ꯑꯥꯔꯊꯗꯤ ꯅꯍꯥꯛꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯆꯔꯆꯇ ꯂꯥꯛꯂꯒ ꯑꯇꯩ ꯃꯇꯝꯗꯅ ꯂꯥꯏ ꯐꯠꯇꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯅꯍꯥꯛ ꯄꯥꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯃꯌꯥꯝ ꯑꯃ ꯍꯪꯖꯤꯜꯂꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯄꯤꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯉꯛꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯍꯪꯖꯧ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯕ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯕꯒꯤ ꯅꯠꯇꯦ, ꯍꯪꯗꯕ ꯃꯇꯝꯗꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯆꯧꯕ ꯋꯥꯁꯛꯄꯤꯕꯁꯤꯡ ꯐꯥꯎꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯖꯗꯦ ꯍꯥꯏꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯍꯪꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯪꯏ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯤꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯅ ꯊꯨꯝ ꯑꯃꯁꯨꯡ ꯃꯉꯥꯜ ꯑꯣꯏꯒꯅꯤ꯫
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯝꯕ ꯍꯧꯔꯛꯀꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯗꯤ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯔꯦꯡ ꯂꯦꯞꯄꯗ ꯌꯥꯎꯗꯨꯅ ꯅꯍꯥꯛ ꯍꯧꯗꯣꯛꯄ ꯐꯩ, ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯧꯅ ꯄꯣꯛꯈꯤꯕ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗꯁꯨ ꯃꯗꯨꯗ ꯁꯨꯝ ꯂꯩꯔꯣꯏꯗꯕꯅꯤ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯌꯥꯔꯕꯅꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯑꯁꯤ ꯐꯩ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯍꯞꯇꯥ ꯑꯃꯗ 2-3ꯂꯛ ꯁꯨꯝ ꯆꯍꯤ 90ꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯕꯗꯤ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯉꯣꯟꯗ ꯃꯇꯦꯡ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯤꯖꯕ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯑꯩꯅ ꯃꯗꯨ ꯇꯧꯕꯤꯒꯅꯤ꯫ ꯌꯣꯍꯥꯟ 15:3 ꯍꯥꯏ, "ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯩꯔꯕꯗꯤ, ꯑꯩꯒꯤ ꯋꯥꯍꯩꯅ ꯅꯈꯣꯏꯗ ꯂꯩꯔꯕꯗꯤ, ꯅꯈꯣꯏꯅ ꯅꯤꯅꯤꯡꯕ ꯅꯤꯖꯧ, ꯃꯗꯨ ꯅꯈꯣꯏꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯂꯩꯔꯕꯗꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯅꯉꯣꯟꯗ ꯂꯩꯔꯕꯗꯤ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯣꯠꯇꯒꯤ ꯊꯋꯥꯏꯒꯤ ꯄꯣꯠꯇꯅ ꯍꯦꯟꯅ ꯈꯜꯂꯛꯀꯅꯤ꯫ ꯌꯣꯍꯥꯟ 15:13 "ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯟꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯃꯍꯩ ꯄꯥꯟꯅꯅꯕ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯃꯍꯩ ꯑꯗꯨ ꯏꯇꯠ ꯇꯠꯇꯅ ꯂꯩꯅꯅꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯏꯄꯥꯒꯤ ꯃꯐꯝꯗ ꯅꯤꯖꯕ ꯑꯗꯨ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯃꯗꯨ ꯅꯈꯣꯏꯗ ꯄꯤꯕꯤꯅꯅꯕ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯝ ꯍꯥꯞꯂꯦ꯫ ꯃꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯈꯣꯏ ꯑꯩꯒꯤ ꯃꯤꯡꯗ ꯍꯪꯉꯨ, ꯑꯩꯒꯤ ꯃꯤꯡ ꯅꯈꯣꯏꯗ ꯄꯤꯔꯕꯅꯤ, ꯑꯩꯒꯤ ꯃꯤꯡꯗ ꯃꯇꯤꯛ ꯂꯩ, ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯆꯠꯂꯤ, ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯪꯉꯤ, ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯀꯌꯥ ꯇꯧꯅꯕꯒꯤ ꯏꯁ꯭ꯋꯔꯒꯤꯗꯃꯛ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯌꯣꯍꯥꯟ 13:12 ꯑꯃꯁꯨꯡ 14 ꯑꯁꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯋꯥꯍꯩꯅꯤ, ꯃꯔꯝꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯤ ꯑꯗꯨ ꯑꯩ ꯏꯊꯟꯇꯅ ꯑꯣꯏꯅꯕ ꯍꯣꯠꯅꯕꯒꯤꯅꯤ꯫ ꯅꯪꯅ ꯍꯪꯗꯕꯒꯤ ꯅꯉꯣꯟꯗ ꯂꯩꯇꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯇꯝꯂꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯍꯦꯛꯇ ꯍꯥꯏ, ꯃꯗꯨ ꯑꯩ ꯀꯔꯤꯁꯨ ꯋꯥꯕ ꯑꯣꯏꯗꯦ꯫ ꯑꯩꯅ ꯋꯥꯍꯩ ꯄꯥꯏ, ꯃꯉꯣꯟꯗ ꯍꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ, ꯏꯁꯥ ꯏꯊꯟꯇꯅ ꯍꯣꯡꯅꯕ ꯍꯣꯠꯅꯖꯗꯦ꯫ ꯑꯩꯅ ꯍꯥꯏ, ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩ ꯈꯟꯕ ꯃꯇꯝꯗ ꯅꯪꯅ ꯐꯪꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ꯫ ꯊꯥꯒꯠ ꯏꯁꯩ 1:58 ꯍꯥꯏ, ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯍꯥꯛ ꯈꯪꯉꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯒꯔꯚꯗ ꯍꯥꯞꯄꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯆꯤꯟ ꯃꯍꯥꯛꯅ ꯄꯤꯕꯅꯤ꯫ ꯃꯍꯥꯛ ꯈꯪꯉꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯗ꯭ꯔꯤꯕ ꯋꯥꯈꯜ ꯂꯣꯏꯅꯃꯛ ꯃꯍꯥꯛ ꯈꯪꯉꯤ꯫ ꯑꯩ ꯏꯁ꯭ꯋꯔꯗ ꯌꯥꯝꯅ ꯄꯦꯠꯆꯩ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯍꯟꯅꯕ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯍꯩ ꯄꯥꯏ, ꯄꯨꯛꯅꯤꯡ ꯆꯪꯅ, ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯏꯊꯟꯇꯅꯗꯤ ꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯂꯝꯆꯠꯇ ꯈꯔꯗꯤ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯕꯗꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯅꯨꯡꯉꯥꯏꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯈꯤꯗꯦ꯫ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕ ꯑꯁꯤ ꯃꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯒꯗꯕꯅꯤ꯫ ꯄꯗ 12 ꯍꯥꯏ, ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯅ ꯋꯥꯍꯪ ꯀꯔꯤ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯍꯪꯂꯣꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕꯅꯤ, ꯅꯈꯣꯏꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯅꯤꯖꯔꯕꯗꯤ, ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯡꯗ ꯃꯗꯨ ꯅꯈꯣꯏꯗ ꯄꯤꯕꯤꯒꯅꯤ꯫ ꯄꯗ 24 ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯀꯔꯤꯁꯨ ꯅꯤꯖꯗ꯭ꯔꯤ, ꯅꯤꯖꯧ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯄꯨꯡ ꯐꯥꯍꯟꯅꯅꯕ ꯅꯈꯣꯏꯅ ꯐꯪꯖꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯗꯦꯕꯇ ꯀꯔꯤꯒꯨꯝꯕ ꯍꯣꯡꯗꯣꯛꯅꯤꯡꯕ ꯑꯃ ꯂꯩꯔꯕꯁꯨ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯃꯗꯨ ꯍꯣꯡꯍꯟꯕꯤꯅꯕ ꯍꯥꯏꯖꯒꯅꯤ, ꯃꯈꯣꯏꯅ ꯈꯪꯍꯟꯕꯤꯅꯕ ꯍꯥꯏꯖꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫
ꯑꯗꯨꯕꯨ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯐꯥꯎꯕ ꯇꯧꯈꯤꯗꯦ꯫ ꯑꯩꯅ ꯃꯍꯥꯛ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯅꯤ, ꯑꯩ ꯁꯥꯎꯅꯤꯡꯂꯛꯀꯅꯤ, ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯍꯪꯂꯛꯄ ꯑꯗꯨ ꯃꯍꯥꯛ ꯄꯥꯝꯃꯤ꯫ ꯅꯍꯥꯛꯅ ꯍꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯅ ꯇꯧꯕꯤꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯕꯤꯔꯤ ꯍꯥꯏꯅ ꯊꯥꯖꯅ ꯂꯩꯒꯅꯤ꯫ ꯃꯗꯨꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯈ꯭ꯔꯦ꯫ ꯏꯁ꯭ꯋꯔꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯊꯥꯖꯩ, ꯑꯗꯨꯕꯨ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯟꯊꯩ ꯍꯥꯏꯕꯁꯤ ꯑꯣꯏꯔꯣꯏ꯫ ꯅꯪꯅ ꯊꯥꯖꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯂꯥꯡꯇꯛꯅꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯜꯂꯨ ꯍꯥꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯈꯟꯕꯤꯔꯤ꯫ ꯅꯪꯒꯤ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ, ꯋꯥꯖꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯨ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯂꯩꯔꯤꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯇ꯭ꯔꯒꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯕꯨ ꯏꯔꯥꯜ ꯂꯩꯕ ꯑꯃꯒꯨꯝ ꯐꯥꯎꯍꯟꯅꯕ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯒꯗꯤ ꯈꯪꯖꯗ꯭ꯔꯤꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯪꯒꯅꯤ꯫ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯀꯌꯥꯝꯅ ꯆꯥꯏꯕꯒꯦ ꯍꯥꯏꯅ ꯍꯥꯟꯅ ꯌꯦꯡꯕꯅ ꯐꯒꯅꯤ꯫ ꯖꯣꯍꯥꯟ 13:23 ꯃꯁꯤꯅ 8ꯂꯛ ꯁꯨꯕꯅꯤ꯫ ꯖꯣꯍꯥꯟ 13, 15 ꯑꯃꯁꯨꯡ 13 ꯕꯥꯏꯕꯜꯒꯤ ꯄꯟꯗꯨꯞ ꯑꯍꯨꯝ ꯑꯁꯤꯗ ꯖꯤꯁꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ 8ꯂꯛ ꯍꯟꯅ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ: ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯤꯖꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯏꯄꯥꯗ ꯍꯥꯏꯖꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗꯦ꯫ ꯑꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥꯗ ꯄꯥꯎꯈꯨꯝ ꯐꯪꯗꯕꯒꯤ ꯑꯍꯥꯟꯕ ꯊꯤꯡꯖꯤꯜꯂꯤꯕ ꯑꯁꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯕ ꯑꯁꯤꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯩꯅ ꯇꯧꯔꯝꯕꯒꯨꯝ ꯅꯪ ꯅꯊꯟꯇꯅ ꯂꯣꯏꯅ ꯍꯣꯠꯅꯔꯒ ꯑꯁ ꯑꯩ ꯉꯝꯕꯁꯤꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯈꯛꯇꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯎꯔꯤꯕ꯭ꯔꯥ? ꯑꯩꯅ ꯈꯪꯕ ꯃꯈꯩ ꯑꯩ ꯍꯣꯠꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯀꯥꯟꯅꯈꯤꯗꯦ꯫ ꯑꯩꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯅꯤ꯫ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯀꯣꯛ ꯆꯤꯛꯄ, ꯈ꯭ꯋꯥꯡ ꯅꯥꯕ, ꯑꯋꯥꯕ, ꯂꯥꯡꯇꯛꯅꯕ ꯀꯌꯥꯗꯒꯤ ꯀꯣꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯅꯪ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯇꯤꯚꯤꯗ ꯃꯤ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯝꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯆꯔꯆꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯅꯈꯣꯏꯅ ꯄꯥꯊꯣꯛꯈꯤꯕ ꯄ꯭ꯔꯥꯔꯊꯅꯥ ꯐꯥꯎꯕ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯂꯥꯏꯅ ꯂꯧꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯅ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯑꯁꯤ: ꯏꯁ꯭ꯋꯔ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯈꯪꯏ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯕꯨ ꯂꯣꯏꯅꯕꯤꯌꯨ, ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯪꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯁꯦꯝꯕ ꯉꯝꯅꯕ ꯉꯥꯎꯗꯨꯅ ꯆꯠꯇꯅꯕ ꯍꯥꯏꯖꯩ꯫ ꯇ꯭ꯔꯥꯐꯤꯛ ꯃꯔꯛꯇ ꯒꯥꯔꯤ ꯊꯧꯕꯗ ꯑꯩ ꯁꯥꯎꯗꯅꯕ ꯍꯥꯏꯖꯩ꯫ ꯉꯁꯤ ꯑꯩ ꯍꯦꯟꯖꯤꯟꯅ ꯆꯥꯁꯤꯟꯗꯅꯕ ꯍꯥꯏꯖꯩ, ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯑꯊꯦꯝꯕ ꯂꯩ꯫ ꯑꯩ ꯏꯁ꯭ꯋꯔꯗ ꯍꯪꯖꯩ, ꯑꯩꯈꯣꯏ ꯍꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯊꯦꯡꯃꯟꯈ꯭ꯔꯦ ꯃꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯧꯕꯗ ꯐꯅ ꯍꯧꯈ꯭ꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯇꯝꯗꯨꯗ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯑꯁꯤ ꯂꯥꯟꯅ ꯍꯧꯈ꯭ꯔꯒꯗꯤ ꯃꯗꯨ ꯑꯃꯨꯛ ꯑꯩꯅ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯄꯥꯔꯥꯁꯤꯅ ꯃꯌꯥꯝꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯪꯅ ꯍꯪꯗꯦ꯫ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒ ꯄꯨꯟꯅꯇꯧꯕꯤꯌꯨ꯫ ꯖꯦꯀꯣꯕ 4:2ꯗ ꯍꯥꯏ, ꯅꯪꯅ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯪꯅ ꯍꯪꯗꯦ꯫
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite